आकाशवाणी इम्फाल R.k Gorani na pau pajari ahanbada maruoiba pau CSO sing amadi club singna war on drugs 2.0 da hena saruk yabinaba Mukhyamantri Nongthoman Birena taksilli Manipur da hauji COVID ki active case taret leidi ngarang mi amata positive oikhide amasung mairoi singda larik tambibada offline amasung online animak punna sanminaduna tambinaba Pradhan Mantri Narendra Modi na hairi War on Drugs 2.0 campaign ke manung sana security force na drug phagat pagi thabak leptana chathari Imphal is ke narcotic cell amasong yada ge volunteers na punna hona minaduna drug phagat pagi khongjeng saru yari basigi damak Mukhyamantri na thagat pa phongdokli warol lamada Mukhyamantri na hai lamdam aste leriba civil society organization sing amdi lekai club sing na sarkar bu mateng pangmgaloina na drug ki mayuk ta sangsi level la na si mai pangna na hona minasi Aikoi punna kusam nadun honorabadi tamthiraba drug ki samitsa asdai soidra ngakthok pangamgani Amarom da Surachanpur police na Surachanpur da lebemi amadagi ngarang kani kilogram am phagat pangamkre kunthratruk sub Assam Rifles na su Singat sub division da lebemi amadi ngarang sapon kep kunmanga da haptuna puramba heroin powder sing phagat pangamle hairi Mukhyamantri Nongthoman Birena Senapati Jilla gi miyam da ngarang ambulance am khusin nakre Social media da thagat pawarol amada Mukhyamantri na hai handak ta mahana karong na chaluba adu mafam adugi miyam na ambulance ani pibinaba hairakpada numitumakta da ambulance ama piramki awat pe ambulance adu ngarang Mukhyamantri ge secretary ta jila asigi pangmai frugi lusing basing unabagi tharomamada khuchin nakhi tharomadu da pangmai frugi lusing basing na pangmai singna khundari ba mafam singda popi pambi thandana ba masung drug free obelamdam ama ohenna baware lokhib adubu Mukhyamantri na thagat pa phongdokhi Manipur da hauji COVID ki active case taret lady laina asan na mi emangrang research tawki ngarang gi oine mi samga tara taret test tawbada mi amata COVID positive oikhide laina asan na badi phagalap ki sangna sadama fudan 5.10 mari mangani hauji phawda Manipur da COVID ki vaccine lakh 9,533 ahum kawkhre masig manung an ba dose ki vaccine na lakh 35,5 hele ani suba dose ki vaccine na lakh 32,8 mathaktani aduga precaution dose na 1,000 hena kawkhre tabi riba pawasi Akashvani Imphaldagini Mahiroi singda laik tambibada offline amaso online ani mapuna samina duna tambina ba Pradhan Mantri Narendra Modi na hairi National Education Policy NEP lising ani kunchana hanbagi matang da ngarang ni duri da pangthokki bahana yengsin bagi miphamda Pradhan Mantri na hai technology gi mateng loina na school tamli ba angang singi haksang check-up tawba masung angang sing screening tawbagi thabak pangthok kadabani mak na hai secondary thaki mairo singna science laboratory da practical tawba matamda mafam adu akoi beda leiba lawmi singi mateng loina na soil testing tawbagi thabak chathagadabani Sahi ani pharab anu education policy asis ana bahauki badagi hauju phawd ahong bakya lakpa uri haina su Pradhan Mantri na phongdokhi Ngaksel Mr Rajnath Singh na hairi ngamkhai paring sakhot han bahai bisi sarkar gi ngaksel gi thaurangi saruk amani mak na hai thaurang asina manung hunjina lairiba miyam da apabawa khalon pohan gani wafam asi border road organization linkhat khibagi kontra taruk suba raising degi tharomda mantri na phongdokhi bani Ni Delhi da pangthokpa tharom aduda wangam Mr Rajnath na makhata na hai awang maikai da hokhi matam khara ashda Chinese sing changthilapagi pau toina fangli maram aduna biarona anoba technology sijinaduna hena chakhot hana bhona gadabani Mantri hai sarkar ngaksal thorangi saruk am oina ngamkhai lamdam sing chakhot phai basi tangai phade amasung matamgi matung ina mapam sing asi chakhot han basangi Shri Rajnath hai ngangkhai lamdam sing athu matamda chakhot hanab araiba technology sijinagadabani senba sei lising ani kunitoi kolum doida biaro gi budget chadani pu hengatki biaro asi lambi thongsemba khakta natana amata oiba thaksi kasi naiba masung mathoda puning lupugi sauraba khudam amani Leibak sin mathongda chathariba COVID vaccine kapagi thabaki saruk am oin hauji phawda COVID vaccine dose koti 1.5 lakh 5,000 hena kapkhre
Masig manungda ahanba dosta koti sama lang kay mga lising ni punito hena amasung anisuba dosta koti marfu taruk lang punipan lising marfu drama to hena kaupkre. Hausi pawda precaution dos koti ani lang marfu to hena kaupkre. Marak ashta Bharat ngana COVID besu ebemiyo sa tutara mga nauna thena kibulo ne active case masing lising kun sahum ahum sure positive ebemiyo lising ahum zama humpunipan naba phagalo ne naba phaba apun masing koti mari lakun mga hele naba phabi sang na sada mapuran pandasmik taret marini ngasi phongwa pause sinimaru pausing dem haujik ngangong Kiran leide Kiran R.k Gorani Paumai Kundava Pum Singda Poppy Pambi Thandana Waripna Kiba High Court election petition left na Thanarapagi Paumasung Aina Yadamong Salairamba Hotel Amusung Spa Center Singda Police na drive Chatakibagi Pausing na Nasi Pongo Pausea Magimaro Pau in a Fonaba Ure Sanale Bakta Paumai Purupna Kundaba Mapum Singda Poppy Pambi Thadanaba General Assembly na Waripna Kre Langak na Atopalambi Pinaba Localibu Kongtanga Poppy Pambi Thabaga Mantik na ruida bani haiba CM gi wapamna ahan be headline tawri Masas tawpham hotel kaya da police na red chathakre pakhang laishabi kaya hotel gi aron ba kasingda leiramba thengnare haiba photo ga konawa pau amana pausi asigani shibu headline tawri Isel Express ta CM na Paumai Naga Kang kilusing basing unakre Paumai Naga Kang na kundaba mafam sing drug free zone ohena na buwarip lawkre haiba pauna ahan be headline tawri Thangjing Kubamda Laigi Thorum Pangtokpada Khulgining Thogi Ayab Lowgadabani Hairakle Thangjing Ching Reserve Forest ni Lauthokadabani Laigi Thorum Pangtokpada Ating Pirakpa Yaba Ngamloi Haiba Lupki Wapamna Pausia Sigi Anishibu headline Tauri Sanga Express Manipuri da Paumai area sing drug free zone Lauthokre Aitihasik Oiba Mikup Amani Haiba Chief Minister gi Wapamna Ahan headline Tauri Sakthong Gas commercial gi mamal hanthare domestic ki hangal haba pau amana pauchi asigi anisub headline tawri Naharol gi thodangda paumai jati na khundare bu khulsingda poppy drug free region ohengani haina CM da declaration submit tawkre drug ki matang da sarkar na makhal amate ki compromise tawroi haiba chief minister gi wafam na han headline tawri Niyam kaina har mapalam da thadok pasing yang chinanaba monitoring committee siamne haiba CM gi wafam amana pauchi asigi anchor kalam da phongli Hoyal lan pauda High Court of Manipur na lokalakpa election petition kuntra taruk sure anobu election petition nipan hayeng khananaba list tawre haiba pau amana banner headline tawri Hotelam sung spa center singi yukhal marumda natai chadana leirambanu panu pising police na phagat pahukre haiba pauna pausia sigi ahan balamaida machu sangu box ki manungda photo kona na phongli pauna phamda Paumai community ki oiba poppy pambi thadana ba phirepsi aitihasik oiba khongthang ni haina CM na thagat kre haba pauna ahan be headline tawri awang nongpok ki university singi vice chancellor amasung registrar singi seminar pangthok kre haba pau amasu pausia sigi ahan balamai da phong irai bakta non manipuri singna khul ahum loksinana ba honaramle CM go pau phongnar ba matungda athingbu thamkre haba pauna ahan be headline tawri Imphal Free Press ta Manipur Loktak Lake Protection Act lisingani taruk repeal taw haiba pauna headline tawri Minister H Dingona Anganwadi Center singda moral education pinena ba thabuk lokalagani haina phongdokiba pau amana pausi asigi ahan balamai de phongli Sangai Express English ta Maoist na Chhattisgarh Sarkar ga Shanti gi wari sanana ba thorang tawduna lei haina phongdokiba waphamna pausi asigi anchor kalam da phongli People's Chronicle da Lupa koti ahum lak humputar longi mamal oigadaba heroin phare haba pauna photo ga konana pauchi asigi ahan balamai da phongli Manipur Mail da paumai sina khundaba mafam drug free zone oina lauthokre haba pauna ahan headline tawri Gorani Thagat chari Kiran Hauzik aroibada maroiba pau amuk hana CSO sing amadi club sing na War on Drugs 2.0 da hena saruk yabinaba Mukhyamantri Nongthomen Birena taksilli Manipur da hauji COVID ki active case taret lady ngarang miyoy amata positive oikhide amasung mairosina lai tambibada offline amaso online animak puna chatmina dun tambina ba Pradhan Mantri Narendra Modi haidi pauloi jare